IGP Themthing Sangbana Sana Konongi Get Nam Kaiduna Changlakla Damka Toram Lake, suspend Tawadaban Hana Governor the Serol Piduna Thakre. Manipur Police ki IGP Themthing Sangbana Raja Sabaki MP Su Oidiba, Ningtole Samba Sana Jauba Ladiba Sana Konongi Get Nam Kaiduna Changlakla, Damka Toramba Tawong, Sana Konong Utra Sanglena Akanamong the condemned Tobagaluna, IPS officer Asigimatata Axel Launaba Amade, Taudo Asigimatanga inquiry Taunaba Governor the Serol Pidna thomjinkhre Sana konung do pangthokiba pawgi mifamamada angom ningthau poireito na phongdokibada ngasi nungthilpung ama makhairom tabada sangai festival kumhai pangthokpa yaroi haina CSO sing amade IDP sing loinana mahairoi sing hafta kangjaibungda sangsilakhiba Khongjang mari lenana sana konunggi gate nam khairambagi thawong adu chathakibane IPS officer sina gate nam khairaba matung mafam asida mathau tawriba security yaona lairamba miyoi singgi mathakta FIR pangani haina aki akhang piramkhibane ngasi sathakiba miyamge Khongjang adu sana konungdagi hauraga mafam asida loisen khibane haina lana pawthoklamba laibak thibane thawong asimak utra sanglena yamna haksin lawbaga loinana IPS officer asigi mathakta inquiry satharingai manungda mahakpu thabaktagi suspend taunaba governor da thomjinkhre haina su phongdokhe nakala maromda MP laisamba sana jawbagi PAPS maisnam sivdattana phongdorokpada Y+ security oidiba MP laisamba sana jawbagi leifamgi akoiba singak senduna thambagi mahota Manipur police ki asoiba kupsinnaba miyamna ikai khumnariba mafam asida lujadaba thawong chatharamba laibak thibane IPS officer asigi mathakta matik Saba action lokanabusu MP office ki maikedegisu governor da memorandum ama pisinkhre karigumba athuba matamda action lokataba tarabadi makhatana higher authority da wakat zero langkhatkani hana phongdokhe MP Sana Jawbagi residence da IGP amana Sana Konongda security personnel da threaten torambagi thodok thokraba matong BJP gi ex-CM biren luchingbuna BJP MLA taramanga thomjinkhre makhataba pawngaminase Sangai Festival Curtain Riser Thorom Pangthokre Hayeng November Kunma Thuidagi Numit Tarani Pangthokadoriba Sangai Festival 2025 ki mangoinana Curtain Riser gi Thorom ngasi Sangai gi Ponopam Oiriba Bisnupur District ki Kaibul Makhalekaida District asigi Deputy Commissioner Puja Elangbomna Maira Sukhatuna Hodokre Thorom adu da sarug yakeba officers sing amadi miyamna Sangai gi mitamda thawnibaga loinana mahairu singi marakta quiz competition cultural program expert amadi mafam adugi miyamna puthokpa polam sing utpa mela amasu pangthoke loinana maira paibi sing saruk yaduna sangai ran Chanpur lampaktagi lamtharaga kaibul makhalekai lampakta lamthongpam oikhi haire Sangai Festival da chana thaknaba yongadaba sing food safety registration tawgadabani haina thamlakre Sangai Festival 2025 ki main venue oiriba hafta kangjaibung manungda chana thaknaba polam sing yonbagi stall hangliba khudimakna food safety registration tawduna Food Safety and Standard Act 2006 na pidiba provision amadi guidelines singak na phanggadabani haire Director Health Services Manipur Government na ngasi advisory ama thoktuna mathaki wafam ase khangan khibane food stall hangliba singna food safety register tawbada khudong chanaba festival venue manungda hangduna leiriba stall number 15 da laklaga register tawba yagani maramasina chana thangnaba polam sing yonba hawdringai mamangda food safety register tawnaba su khanghalle register tawba matamda passport photo isana sign tawba Aadhaar card PAN card ki photo copy amadi chana thangnaba chinjak yonbada akaiba laite habaki medical fitness certificate changane food stall mamangda fasai registration certificate display tawgadabane chana thaknaba thamliba thong thakliba kolik amadi mafam taru taran gadabane thaknaba amadi thong thakda sizinaba ising afaba oigadabane chaki thakibage ademba sing mafam chana hundopam thamgadabane apron headgear gloves matam pumbada sijinagadabane sijinakraba adem akhak sing mafam chana dispose tawgadabane thong thakda sijinakiba ademba thaw amu hana sizinaba yaroi chana thaknaba polam singda khusem gi machu sangjinba amadi safe oidaba material sing hapsinba yaroi food safety officer na matamatong gi thorokpa direction sing ngakadabane amadi fasai gi regulation matung ina level ningthina naptaba packaging food items sing yondana ba khanghalle mataki wafam sing asi ngaktaba sing mari lenaba ek ki makhada action logani haina su khanghalle Numit humni ki khongsata RSS ki lusingba Mohan Bhagawat Imphal da thunglare
Rashtriya Swayam Sevak Sangha RSS ki lusingbo Dr. Mohan Bhagavat numit humni ki khongsatta ngasi ayuk Imphal da thunglare mahana Manipur da leidingai sing amasung tamgi CSO singi lusingbo sing community leader singa unagani hairi kumja 2023 ki May 3 da ki Manipur da ethnic violence thorakraba matung ahanba oina RSS ki lusingbo asi Manipur da lakpani ngasi ayuk pung 10 kun tabada Imphal ki international airport da thunglabaga Bhaskar Prabhatamna airport ki satki mafam aduda entrepreneur sing tribal leader sing youth leader sing amadi intellectual sing amathang unaduna wari sanaki BJP ki ideological mentor ama oiriba RSS ki lusingba si organization asigi centenary celebration ki saruk ama oina Manipur khongsak asi lakpani hana pawgi likun amana phongdorakle mahana Manipur da leiringai tampa amasung singi district kharaga community leader sing CSO singi lusingba singa unaduna Manipur da mahusa ki phibam da hanjilakna bagi matang da khanaraba yai haidi BJP ki lusingba amana NDTV da phongdokhibagi matungina Manipur da rajniti ki oina su tang ta da phibam ama leiriba mara asida RSS ki lusingba asina Manipur da lakleba asi yamna maru oiba khongsat ama Manipur da popular government ama semlakpada kanabu leader khangadage haiba laikhai taba ngamdana leiriba asigi matang basu karigumba awonba kharadi lakane habagi thajabasu phongdokhe Sangai festival ge mayokta changsilakpa Khongjang hena kansilakadore hayeng sintha leptuna paktaktana wakat mifam famna ba Cocomi na apel thadorakle Cocomi yaona loop kaya na Sangai festival pangthokpagi mayokta ngasinungthal festival asigi main venue oiriba hapta kangjebuk tamna thomjinkhre security na athingba pirakpadagi nakalani gi marakta kin phawba thinakhre irang laksana bahonabada security na mopong kaptuna tankhaibada aso apan yaukhibaga loinana Khongjang da saruk yakhiba Cocomi gi luchingba khara security force na phajankhibadagi mafam khangdana leiri amaromda Cocomi na hayeng paksana miyang wakat mifam gi Khongjang sangsinbiyo haina apel thadorakle Nakalamromda ngasai police na phajankiba Cocomi gi thomi ani L Jayanta amasung S Devdatta thadorakle hairi IDP singna paktaktana wakat mifam sa thakre Manipur ngak na senduna hayeng November kunma thoidagi kunthra phawbo pangthok na ba thorang tawriba Sangai festival gi mayokta relief camp sing sangja phablawduna leiriba internally displaced person IDP amadi miyamna ngasi paktak nana wakan mifam phamduna yaningda ba phongdokhre Taramapan suba sahi sada yektuna thamlamba kangla gi laising ningthina preserve tawhaudrabadi mangkhiba yai hana RK nimaina phongdokhre matam amada ningthau panba leba ama oiramba Manipur na matamdugi taramapan suba sahi sada yektuna thamlamba kanglagi laising asi matam chana anauba technology sizinaduna ningthina preserve tawhaudrabadi mangkhiba yai haina ngasi Manipur Sarkar gi Directorate of Art and Culture Department sinduna nitaipa chuthekta leba State Central Library Hall da pangthokhiba nomugi oiba workshop the chief guest oikiba retired IAS RK nimaina phongdokhre ariba matamgi lairik ayekpa laising ningthina preserve tawduna thamnabagi matangda pangthokhiba workshop aduda retired IAS RK nimaina makha tana haikibada ariba matamgi manuscript sing asi record sing asi se amasung phida iba yekpa ngakta oina tawbana polam sing asi anauba technology sizinaduna ningthina preserve tawhaudrabadi masigi art leiroi Maharaja pamhaiba matamge ariba record sing khomjenduna ningthina thamjana bohona si hana phongdokhe workshop asiga mari lenana National Archive of India ge Deputy Director Naurojam Rajuna haikibada hojiki matamda ariba record sing ningthina preserve tawduna thamnaba digital and physical record management of India na thabak paikhatpa haure ariba matamgi record sing amasung manuscript sing kanagumba miyoi sing thamjinba leiragadi madu puthokiduna safe guarantee oina thamnaba hona si haike military junta na wetland township ta leba village taret air strike tawraga mai tum thadokhre lalhoba yamna sikhre asokpasu yaukre kharana chenkre khara amana junta army na lalhoba sing hengna fakhre hare